अहानबमक्तदा मयाम पुम्नमक्पु तरामना ओक्चरी ngasi anuba video anuba phek manga pudunu lakcheri mijeng tabiriba khwai pumnamakna video asibu loiba phawtang mijeng tabiyu ahanbada lambida cheliba gari macha sing car bus amadi truck na singba singda horn yawi habasi ekhoi loina khangnare horn gi mathau asi lambida chaliba mi sing amadi traffic sing gari lagi haibdo khangnaba masana masabu safe oina leijanaba alert oina leijanabagi purpose ni adubu nongthakta pairiba aeroplane da su horn yawi haibasi mayam khangbibra aeroplane da horn gi sinna bhamasi aeroplane ani nakchinna pairakpa matamda ama lae haiba khangananaba natte aduga take off tawba matamda ujek waya sing paisalakpada tanthoknabagi damakta su natte aeroplane da horn gi sijina bhamasi karigumba aeroplane na ground da leringai da technical problem gumba la apakanda ground staff sing amadi ground da leriba engineer singa e paw phongnab da sijinai aeroplane paidunu leringai matamda kaidonung da horn sijnade ani shubada prithvi sida leriba tangla ba expensive car sing makhoi gi chaka gi ring gi mayaida logo loina napnai maduda napliba logo sing gari na thauba horokpa matam chaka na ungba horokpa matamda logo du su yauna loina ungi adubu marup mayam khangbibra Rolls Royce hairiba tanglaba car asi car sina thogba matamda car gi ring gi mayaida napliba logo si kaidonungda makhadang onade Rolls Royce haiba company sina thajai madudi Rolls Royce hairiba company asi matam chupada customer ge kana naba tauba afaba pot tamak puthokpa maramna company asi kaidonungda leimai romda luktharakta ba matam chupada mathak lomda haigatlaga leiba profit leiba sendong leiba haibasigi wakhalon ga loinana mechanism amasi naduna masigi logo asi makhadang on handabani 1904 dagi company sina car saba horakhi company sina sakhibi ihan hanba car ngasi phauba lambi da chenari uriba video asi Rolls Royce ki ihan hanba car ni company sina car saba hobadagi ngasi phauba puthorgliba car sing 60% henbadi hujik phauba lambi da thongnari ahum subada prithvina numit ki akoibada muktang koiba matamda numit chahum ga hum phumangani changi aduga masagi exist ta muktang ungjaba matamda pung kun mari changi habasi ekhoi loina khangnare adubu mayam khangbibra Venus hariba planet asina numit ki akoibada muktang koiba matamda prithvi gi numit chani ga kun mangani changi aduga prithvi gi opposite ta yamna tapna ungbana maram moiraga Venus hariba planet asina masagi axis ta amuktang ungjaba matamda prithvi gi numit chani ga nimphum doni changi maram asina aikhoi gi prithvi da numit chani ga kun mangani suba matamda Venus hariba planet asina sahi ma phaki aduga aikhoi gi prithvi asida numit chani ga nimphum doni suba matamda Venus hariba planet sigi nongma oi aduna Venus hariba planet asida nongma haibasina sahi amadagi hena sangba oi Venus ki matangda point amatang ka panjaramge Mercury na numita khwaidagi nakpa planet ama oijarabasu Venus hariba planet asida greenhouse gas haibadi carbon dioxide yamna marang kaina phangi maram asina planet asi solar system asida khwaidagi saba planet ni prithvi ga chawbagi size yamna manabana maram oiraga prithvi amasung Venus hariba planet ani asi sister planet hairaga su khangnai Mari subagi asiti yamna interesting oiba fact ni atom gi matang dadi ekhoina class 7 8 ta tamna rakhre atom gi mayai nucleus hairiba sida proton amasung neutron lei aduga makhoi gi akoibada electron na koiduna lei electron asi professor J.J. Thomson na 1987 da puthokhi proton haiba sina E. Rutherford na 1911 da puthokhi aduga Neutron na James Chadwick hariba sina 1937 da puthokhi electron puthokhiba J.J. Thomson asi proton puthokhiba E. Rutherford ki ojani aduga proton puthokhiba E. Rutherford asi neutron puthokhiba James Chadwick ki ojani haibadi makoi ahum asi amana amagi ojang haktani aduga amana amagi chhatra haktani masigi interesting fact asi yengbiriba mayam hana khangbibra Karigumba khangbidaba targadi sugumba interesting fact asi matung tana khomna puthorapda mateng pangnaba
चैनल असिबु सब्सक्राइब अमुक्तंग तौबियु मंगा सुबदा अखोइना लैपटॉप ता पीसी दा थबक तौबा मतमदा ब्राउजिंग तौबदा सिजनरिबा मोजिला फायरफॉक्स की सिंबल दा उरिबा असि लमहुइ नते मसी रेड पांडानी पांडा की मतंगदा इन्फॉर्मेशन खर थमजरमगे अंगांग मखल की पांडा असि मखोई की जाति असि लिसिंग तरादगी हेन हंथरपन मरम मोरगा मसी मुसिलकलब स्पेसीस नि हाइना लौनै पांडाना ख्वाइदगी पामना चाबा चिंजाक असि वा मना अमसुंग वागी मसा अनौबनी पांडाना नोंगमदा पुंग तरादगी तरा मरी फावबा चाबदा काइथुई अदुगा लेमहोरिबा मतम सिंगदना अयाम्बा मतमदा तुम्मगा लेगली पोकपदगी था अमा फावबगी मनुंगदा लेरिबा पांडा मचा असि मपीना यामना चेक्सना सेनै करिगुंबा पांडा मपीना मचा अनि कोकपा तारगदी अनिमक योगपगी संगोम मरांग काइना थोक्तबना मरम ओइरगा मसा खरा हेना फबा पांडा मचादुदा संगोम पिथई करिगुंबा सोमना पृथ्वी की मफम अमदा हेक्ता कोइबा चटपा मतमदा पांडा उबा तारगदी मदुदा चाइना की हक यामना चाउना लई मरमदी चाइना की मपानदा फंगलिबा पांडा सिंग चाइना दगी लोनदा लौखिबा ngaktani वीडियो असिबु नुंगाइबिबा तारगदी लाइक शेयर अमदी सब्सक्राइब तौबा कौबिगनु मसिगिदमक्तदी तुमनमकपु खुरुमजरी।